ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ PLAꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯇꯥꯛꯁ ꯐꯣꯔꯁꯅ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯅꯤ ꯂꯨꯄꯥ 15 ꯔꯣꯝꯒꯤ ꯅꯝꯕꯔ 4ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯁꯥꯏꯇꯣꯟ ꯅꯥꯀꯟ ꯆꯤꯡ ꯑꯃꯗꯤ ꯐꯕꯥꯛꯆꯧ ꯏꯈꯥꯏꯗ ꯗ꯭ꯔꯣꯟ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯀꯣꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯔꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 6ꯇ ꯅꯧꯅ ꯑꯄꯁꯄ ꯊꯝꯖꯤꯜꯂꯛꯄꯗꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯍꯥꯠꯄ ꯐꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯟꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯟꯈꯤꯅꯤ ꯌꯦꯛꯅꯕꯅ ꯍꯥꯔꯠꯇꯁꯨ ꯆꯍꯤ 10ꯃꯨꯛ ꯂꯩꯔꯗꯤ ꯑꯗꯨꯝ ꯁꯤꯈ꯭ꯔꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯄꯨꯝꯅꯃꯛ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯊꯤꯟ ꯅꯈꯣꯏꯗ ꯆꯦꯠꯅ ꯌꯥꯎꯒꯗꯕꯅꯤꯀꯣ ꯂꯩꯕꯥꯛꯁꯤ ꯀꯟꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯅꯤꯡꯊꯧꯗꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯤꯡꯒꯗꯕꯅꯤ ꯃꯤꯉꯣꯟꯗ ꯅꯞꯆꯔꯒ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈꯣꯏꯔꯥꯛꯄꯝꯅ ꯊꯝꯃꯛꯂꯤ ꯉꯁꯤꯁꯨ MP ꯑꯣꯖꯥ ꯕꯤꯃꯣꯠ ꯑꯩꯀꯣꯏꯆꯝꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯃꯥꯡꯗ ꯁꯣꯔꯤ ꯑꯥꯏ ꯀꯨꯗ ꯅꯣꯠ ꯐꯥꯏꯟ ꯁ꯭ꯄꯦꯁ for you in the parliament ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯄꯥꯏꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ ꯃꯩ ꯍꯨꯔꯥꯜꯂꯝꯕ ꯃꯤꯑꯣꯏ 33 ꯐꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯩ ꯇꯦꯛꯁ ꯊꯤꯗꯕ ꯀꯟꯖꯨꯃꯔ 36ꯀꯤ ꯃꯩ ꯀꯛꯊꯠꯈ꯭ꯔꯦ